Sininaw Simbu Puran Thapa Metina Taram Ukseri Amca Advanced Medium Combat Aircraft India ki 5th Generation Fighter Jet Program ni haiba ikhona loina khangle 2035 ta loisenduna Indian Air Force ta sinaraba yari amasung 2028 ta ahanba prototype saduna pairaba yari haidi asigi matam ase tenselakpa yari ai aroibada khwai last ta panjarki masina India da pura saba engine ma pa leibakna sargasu aduga Russia na hairiba asina Amca da su mai onsalu athubagi oina Equigi Su 57 ase India da South. Asidaki su India na Amca sabrakana bakayama Pangani asini. India da Sarga South Asia, Southeast Asia, Middle East, Latin America da su line export to basu yaragani. Taurasi honasi semkalasi asini. Aduga India gi sanga daba plan su putoklasi aduga atai lebak da su yolaga kana minasi asini Brahmos da tauriba adumna. Russia da production capacity ase limited oide aduna India da Sarga putokba haurasi asini. Maharashtra ki Nasik facility Su 30 MKI Sarib Asida Su 57 ESA Saduna Asini Russia na India da piragliba Pazakaraba operas America ki 5th Generation Fighter Jet anini F-22 amasung F-35 Russia ki Su Masagi Su 57 laijari China ki anini Z-20 amasung Z-35 Aduna lamjian asida yauba ngamnaba Indiana masagi Amca program ase haudorakibani Adu Amca program ase thengtagani haibagini Russia na ophat piragliba asi Hanbata mamangi wari da su kaya yaukre Su 57 gi fighter jet ase Russia India pulaga 2007 da FGFA 5th Generation Fighter Aircraft haiduna saminabagi program ase adumaina hokdungminaki matamaduda Indiana 6 billion USA dollar putokpa aduga plane samaga kuntaret India gi saba asidagi Russia na amug haire maman tangkhle aduna 6 billion dollar ase yararoi 40 billion dollar putoro o haiduna Tesas Mark 2 amasung Amca Mark 1 da hapkadaba USA gi General Electric na sabe engine dasu tawkiba leiredana delay ohelle aduga dilda yanakiba paisa adudagi amuk hablo o haiduna engine sabagi posai maman tangkhle e asini mamang da Su 57 technology transfer gi 5 billion dollar ni 40 billion dollar gi manung da asini asdagi Indiana pambo wale maramdi Su 57 gi mamangi saruk asidi stand capability wangi aduga tungi saruk asina wali neme Aduna karamne F-22 ga sangdam nagani asini. Asidagi 2018 da India to FGFA program dagi. FGFA program da India matam aduda karor 1480 ga 3 manghaure. Thadaba dumaina haururabani. Adubu thoina khanadare India ga Russia ga project athai da su thabak tawminari banina. Aduga tungda su tawgadaba kayama laibana maram oiraga. Aduna India na Amca ase sabda matam changjarakasu Hindustan Aeronautic Limited amasung private company yauriba sing asina ecosystem ama India da dumaina semkal hauraga di asina hek mai pakragadi makha taba 6th generation plane oirasu sengpat pata sangliba matam asidi sanghalaroi asini aduna yamna maru oiribase ecosystem ama semkat pa asine FGFA program asi 2007 da ge hobani India 2018 da to adubu India masagi 5th generation MCA medium combat aircraft program ase 2010 ge domain hokdoki haibdi FGFA program su yauna somda su India gi honajab haibatare 2010 dagi 2024 phawpada phanayamna semgale test ke amasu pangthokre adubu 2024 2025 asida Russia na Su 57 gi offer mayamama India da pirak libase karigino Even mamangda akoina khangkre Russia gi bomber plane Tupolev Tu-160 su opera dumaina pirak polai kred maramdi lan sokna bada pesa sangi Ukraine Russia lan sokna rabasu Russia iwa wadan uribase China na India na thau sauna leiba atop leibak su leididana kanna senba engine di thau yamna sai aduna sakhulak liba leibak te energy yamna sangi aduna China India energy yamna sab leibak ni aduna leiba tabni upailiti asigi China na India na Russia digi thau leiba China di Russia digi pipeline da khoigi gas su leidibani Europe ki leibak su Russia dagi gas lei haibidi ekona su khanglabo afamni asising asina Russia se iwa wadan uhanbani asigi matakta Brahmos India amasung Russia saminaba cruise mission se Philippines da yoli Indonesia da yongadawri atai leibak singna su adumaina leigadawri haiba ekona khanglabo afamni aduna maram oiraga Brahmos sabagi facility mafam sing asi India da masing hengaran gre haibidi Russia da western leibaki sanction mayamama thamjalibani na Russia dagi leibak sing asina direct leiragadi makhogi mathakta su sanction adumaina thamjalakpa yari hypersonic cruise missile Brahmos Mark 2 su India da adumaina saminaga dawredra aduna koiraga laaga India dagi leiragadi sanction sadredra asini asi ubadagi France su Germany su United Kingdom su Russia na tawriba asimak India ga pulaga tawningi aduna khulai yondragadi makhodi kadai dagi pesa tangani mamangi matam adugumna Laiba ama dumaina kudum sansalakanda makoina laiba adu da thoiba mineral sing ado lawgani haibisu natre hujiki matam asitati singbusu mayamna manara abanina
ओके वारी दलाक्सी यूक्रेन रशिया लान असे 2022 दगी सथरकपनी 2025 लोइगदब कुइद्रे मतम सांगना सथरकलगदी रशिया दसु अवाबा मा मायोनरकनी सोइदना अदुना मखोइगिसु कानाबा अतोपा लेबाक किसु कानाबा थबक कयामा पाइखलकपनी यूक्रेन दि नेटो गी लेबाक कयामना मनिंग द मतेंग पांगी हाइबा अखोइना खंगले लान असे कुइना सोंगनाबा सिलकपसु यारी रशिया गी इकोनॉमी सोंगनाबा हाइदुना ममिंग दबु यूक्रेन नेटो दा यहोनबा हाइबा यूक्रेन नेटो दा यावबा यावदबगी थोइना मथौ तादे तौरिबा लांदी यूक्रेन सिनरगा रशिया मापांगन सोंथनबा असिनी यूरोप की लेबाक सिंगना खल्लिबा अमसुंग तालिबा पांडम असे इभन ngamlagadi रशिया थुगाइबा असि फावबा खल्लिबनी अदुबु पुतिन लैरि मखैदी रशिया थुगाइबु ओइथोकलोय अदुना करिगुंबा लान असे सोंगनारमदगदी रशिया ना सु 57 गी पिरगरिबा ऑफर असिसु पिरमदबसु यारी हदक अइखोइनासु पाउतारे रशिया गी टेक्निकल टीम अमा इंडिया दा लाकनी हाइबदो लागलमे हाइबा हिंदुस्तान एरोनॉटिक लिमिटेड की नासिक फैसिलिटी अमसुंग फैसिलिटी अनि अमगसु फजना अदुमाइना यंगसलमे मसिदा सु 57 साबगी 50% इंफ्रास्ट्रक्चर लैरे असनी मरमदी सु 30 MKI सादुना पुथोलिबनिना सु 30 MKI असिसु रशिया दगी लाइसेंस लौरगा 2000 दगी इंडिया दा दुमाइना साबा होखिबनी रशिया की टीम असिना महाराष्ट्र की नासिक हिंदुस्तान एरोनॉटिक लिमिटेड फैसिलिटी असिदा येंगबा खक नतना ओडिशा लाइबा कोरापुट डिवीजन AL31 FP सु 30 MKI दा हाबनबा अखोइगी इंजिन सारिबा मफम अस्टसु लागा यंगसनखी Kasaragot Kerala da laiba SEF Strategic Electronic Factory सु 30 MKI gi avionic component display processor airborne computer sariba company asida su laktuna dumaina yengsilami asising asi yengsalamlaba matungdani Russia na phongdoragliba ase India da su 57E ase sabagi 50% capacity leire haina masida Hindustan Aeronautic Limited na amuk report thagat kadawri infrastructure gi matang advanced technology research and development human resource gi matang na singba kayama aduna masi pumnamak ase Putin gi India da lakadaba December khongsat asida loina confirm targani MK da already Russian and Tobro magi headquarter ase Mumbai da lai BL Bharat Electronic Limited pulaga thabak paikhat minari masida Dynamic Technology headquarter Bengaluru da lai masisu MK project asida yauksalakpa uri join tawrei aduna MK plan gi lotion bagi matam timeline ase tensal kadawri akoina khangle MK Mark 1 dana USA gi General Electric ki engine F414 hapkani haiba aduga MK Mark 2 dana India amasung France ki company Safran ga punminarga saminabe engine ase sinagadawri haiba adubu atai masakti ayamana Indiana sagadawri MK gi airframe structure weapon base station landing gear component advanced composite na Larsen and Toubro na sagani avionic radar electronic warfare system mission computer na Bharat Electronic Limited na sagani hydraulic system aerostructure precision assemblies na dynamic technology na sagani Asia harga puran thaba maitai na kaina na ba yathang ni jari kanglei pagi mana yai fare yai familiar thank you so much peace